BL Santos Sambit Patra numit humnigi khongchata ngasi Imphal da thunglare BJP MLA singa unakre Kuki MLA singa su unagadawri. BJP National General Secretary Organization BL Santos amasung BJP National Spokesperson amasung Northeast in charge Sambit Patra ngasi numit humnigi khongchata Imphal da thunglakre. Luchingba ani na ngasi numiyungba matung Imphal International Airport da thunglabada BJP Manipur State Unit ki President A. Sharda Devi, General Secretary A. K. Sar amadi Party ki thongmi kaya na taramna okhi Manipur ki BJP MLA singa mamang tha Delhi da chatuna matam sangna kem tawduna leiringe matamda BL Santos amasung Sambit Patra unakhibani. BJP MLA singi maikaidagi Manipur da tangdu laitaba phibam hanjilakpa asi yenglaga miyamgi apamagi matungina popular government ama thambina taksinkhibani. Sambit Patra amasung BL Santos ki maikaidagi wafam adu Central leaders in the Pukhatkani Hana Fongdok Lambaga Loina Bihar Mikal Matung Damakoi Imphal Lakani Hana Khangalakibani. Face and Itong Pangtokiba Bihar Assembly election Salibata Sigitaragamato Botha Danabaloi Krabamatung Siluting Baniadu Manipur Hausi or Pibam Asi Yingsin Balakibani. Mia Amasung BJP MLA Singna popular government Amathambina Bataxiling Echerakta BL Santos Amasung Sambit Patragi Manipur Kongset Asi Yamna Wan Toklaiba Amani Hana Lonari. Luching Bani Aduna Imphal the Hek Tunglaba Matung ni Jaipachu take the Labor BJP Manipur State Unit ke office Thambal Sanglen the Lak to the MLA Kayaga Unaki. Ngasi Thambal Sanglen the Lakiba MLA Singh Adudi Hanagi Chief Minister and Biren T. Shaijabata Sapam Kunjakesor Sapam Ranjan, Case Ibomcha, T. Syam Kumar, Case Ragumani Haikam Dingo, Case Doi Kishan, Karam Syam, T. Radisham, Y. Kemchan, P. Brojan, Usam Deven, Y. Radisham, T. Arun, T. Rovindro, Asavuddin, K. Govindas, R.K. Imo, L. Susindro, T.S. Basanta, S. Brojan, Sanasam Premchandra, T.S. Bisurjit, S.S. Olis Dingangungang May Amasung Suraisam Kebini, Adumoy Nama Kairao, ACG MLA, L. Ramesordi Masagi, Achin Bathabak Ama Laibana Maram, Oiraga Suti, Laukibadagi Lakide, Ngasi BJP MLA Singa Unarba Matung Makata na Hayeng, Kuki Furuf Kilenga Sida Yariba MLA Singa Unagani Hari. Hausi Oiriba Fibam Masida Fibam Anawalenga Amasema Yagadra Haibadu, Yangsin Gani Kuki Amasung Atopa BJP MLA Singi Wakolon Taraba Matung BL Santos Amasung Sambit Patrana, Warif Ama Laubaga Loinana, Makok Tongba Central Leaders in the Paudam Lugadari, Madugi Matung Manipur Anawalenga, Lairagadra, Natraga Lake Hiro Haibadu Tangdang Bama Kangmangam Labayai. Ngasi Tilpungama Makairom Tabaga Hokibami Famado Han Batanga Kilo Matung BJP Gi Kariak. Turkana, Singna Sumi from Pangtoki, Ahan Batanka Chemical Lawyer Duna Torekiba Kontosum ACG, MLA Dr. Sapam Ranjana Paumi Sing Nahangbo Hangi Pau Kumpira Dunamang Hai, Ngasi National General Secretary Organization BL Santos Yon Pangtoliba Mikalasi, Maruina BJP Party, Si Hana de Gihena, Mapang Kankana Pangtok Panilenga, Amasemagi Matang the Sukhanari, Adumak Pukarama Matam the same Mini Haibadudi, Chapsaba Latri, Amadiluching Bakanbagi Matang the Kanabalatri Haiki. Anida accident Hokpada Mu, Ani Lake Dremu, Marina Sokle, Ngasi Tawal District. Wal Police Station na konba tungan mamafam ani the accident thokpadagi mioy ani Sire mioy marina sokpadagi hauzik mari lena ba hospital sing da laikanari laibak thiba lambi ki khudong thiba asing asi nungthil pung ama rom tarakpa matamda Thawal District Police Station na konba khangabok chanura mandop mapagi lambida diesel auto amaga bullet amaga thengjin nabagi thodok ta auto driver adu thodok thokfam da laikan nabangam dana laikhidre accident adu da bullet thoduna lakhiba soklabana adugi maming thokchom safaba kungama thoi apok palai khidraba thi hei soba kawi khangabok mayai lekai degini mahak sokpadagi hospital da laikha khre haidi accident adu da laikhidraba auto driver adugi maming laisram ingo cha yangkhai ga mari kawi khangabo awang laikai degini asiba hakchang police na thodok thokfam dagi laukhatlaga PM taunaba Janimski Miral sang the thumb crate, Taudo Aduga Mari, Lena Police na case Amasung, Lokot Krehari. Amarum Nangasi, Numit Yung Bamatung Pung Taragani, Twig Minitarama Panrom Taba Matamda Kangabok to Leva Tawal District Hospital Gate Mapada Activa, Ani Tengjin Navagit Taudo Toki, Taudo Duda Activa Tarapa Mu, Amaleki Drehari, Lake Draba Activa Tarak Diba Mu, Adugi Maming Lema Pokpam, Ingo Yankagani, Toy Apopalaki Draba, El Angauka, we lay from Atopam Wang, Awang Lake de Guinea Hari, Activa Simakta the Tonglak Palema Pokpam, Ingo Giloina Bilema Pokpam Ombi, Nimita, Yankaisu, Sokpa de District Hospital like a Narba Matung Rims Hospital da referred to Krehari. Atopa Activa, Amada Tongla Pamio sing a dogi maming at Tiam, Lantoi Bikun, Apok Pala Kidrabaties, Manaukawi, Wangjing, Wanglaikai de Guinea, Aduga Amana Kangabam, Gitanjali Debi, Kungataret, Mapurabaki, Romes Yaripok to Guinea Hari, Makoi Animaxu Rims Hospital like a Nari Hari. UNLF Ki Wakalonda Sing Nabasing Kudakta Gilep Kadabani. UNLF ki Meitei Furuf Khaktaki Saktam Sagat Paluf Nate UNLF na Furuf Pumna Magi Top Topa Saktam Thakwang ni Ikai Khumnai Adubu Furuf Amamamgi Saktam Ngakpa Yokhat Pagi Akak na Bathaudang di Furuf ki Luf Aduna Lawgada Bathaudang ni Maram Aduna UNLF ki Wakalon na Sida Singnaba
reactionary oiba wakhalon sandokliba singnaba thawong asi khudakta tokadabani haina koirengna luchingba UNLF ki Central Committee ki Secretary of Publicity M Sakhenna thadorokpa cherol amana hairi cherol asina makha tana hairibana handak UNLF asi Manipur gi karamba yaulufno haibasi maruina habrakliba naharol singda lana khalannaba reactionary oiba wakhalon sing YouTube Facebook na chingba social media da thadokpa thengnare asiguma furuf ama khaktagi oiba akhuba wakhal miyeng da sagatpa reactionary oiba wakhalon asi asum sandoraklabadi Manipur laiba asi kaihanba yaba phibam thorak ningai lei maram aduna Manipur laiba amasung masida chahicha kaya khunda minarakpa furuf asigi matangda lup asina hek hobadagi lawrakpa firep amasung wakhalon adu na hongna iraicha singna ningsingba mathau tai khanbadagi cherol asi thokchabani India government na Manipur gi ningtam yawal lalho namthanaba divide and rule dagi divide and destroy gi lalong thosel sejinaragli ba si iraicha singnasu khangbi raba wafamni housing na ing 2023 gi May ahom dagi khoi gi ningtam yawal lalho namthabagi aroiba khulai oina kuki khulai paiba sing sejinaduna Meitei furuf pu tampak lamdamda namsenuna thamnaba lanta silakpa loinana Myanmar dagi nauna pusilakpa kuki mayam ama tampaka tainaba akoiba chingkhong chingyada khulta silhalliba demographic war gi thosel chatharakpa si iraicha singna khangbiu lalasina misi mina kaya nanghanbada amadi Mioi lising humfu hena maraibak manungda lanjenaraba IDP ohenbada natana semit ki fibam dasu kangkong chahelakpa si Manipur laibak na mayok nariba fibam ni asiguma tanfam asida UNLF ki idea of Manipur gi wakhalon adu iraicha singda nawhongna na thamli hairaduna Manipur asi magi top panat ki saktam leijaba ching amasung tamgi furuf kaya na khunda minariba laibak ni Tampakta khundariba Meitei furuf asi khwaidagi masik nyamba oijarabasu leiba asida khunda minariba furuf singi manung chana leiba furuf ama khangni maram aduna Manipur leibakta chahicha kaya khunda minariba furuf khudingmak magi top pasaktam ngakpa amasung yokhatpagi mapung phaba matik mangam leijaba amana amagi top pasaktam ikai khumnabaga loinana mapan tangna na hingminaba leibak oibatai amasung masi thabakta onthokpa ngamnaba asengba miyamgi leingak linggadabani haibasi lup asigi yumpham oiba wakhaloni hairi MSA na Manipur yauna state singe helicopter subsidy scheme gi lupa crore chamapan release tawkre Financial year 2015-16 dagina 2024-25 fawgi oina Union Ministry of Home Affairs na helicopter subsidy scheme gi makhada Manipur yauna North State Target gi lupa crore chamapan release tawkre scheme asigi saruk ama oina North East State singi manung hanjina laiba jaga singi connectivity fagan hannabagi damakta Ministry of Home Affairs ki maikai digi hariba senfam asi release tawkhibani hariba scheme asina cover tawgadariba jaga sing asi Manipur Mizoram Tripura Sikkim Nagaland Meghalaya amasung Arunachal Pradesh ni scheme asigi pandam di laiba asigi Northeast region da passenger transport asi miyam da mapung fana fagat hannabagi damaktani masiga loinana natural calamity matamda evacuation gi oiba khudaki oiba mateng amasung athuba medical gi oiba potlam sing fagadhanabagi damaktani scheme asigi makhada helicopter service asigi bara asi passenger singi chada 75T ministry na puthokadabani haina Ministry of Home Affairs ki Northeast division na issue tawba cherol aduda hairi cherol adugi matungina subsidy asi restrict tawnabagi damakta state rate asigi oina helicopter service ki matamasi chahi gi oina ministry na fix tawri scheme asigi makhada financial year 2015-16 gi oina lupa crore 76.45 in 2016-17 gi oina lupa crore 86 in 2019-18 gi oina lupa crore 86 in 2018-19 gi lupa crore 90 in 2019-20 gi oina lupa crore 100 in 2020-21 gi oina lupa crore 92.50 in 2021-22 gi oina lupa crore 100 in 2022-23 gi oina lupa crore 100 in 2023-24 gi oina lupa crore 800 amasung in 2024-25 ki oina lupa crore 110 ni asiguma makhal gi helicopter service asi Dolphin MI 172 Bell 8412 amasung Bell 807 yauna atai model kaya yauri state khudingma ki oina Ministry of Home Affairs ki maikai digi chahi gi oina helicopter paibagi matam asi lepi Tripura gi oina chahi amada paigadaba helicopter gi service matam asi pung Chamriga marfu Arunachal Pradesh ki napung lising ahumga chamriga humpu Sikkim gi napung lising amaga chani Meghalaya gi napung chatrika kun Nagaland gi napung chamriga marfu aduga Mizoram gi napung chamapan ga humpu ni Bihar gi exit poll da Indiana chamaga nifuga taret chamaga humpuga taret ka gani panari Congress luchingba former Union Minister Dr. Sakil resign tawkre
Tangkak ani thongna pangthokiba Bihar Assembly mikhalda tongan-tonganba news channel singna mikhal asida BJP ka chaminariba NDA na chawna maipaktuna sarkar semlagani haina predict tawnari. Tongan-tonganba news channel singna predict tawbagi matungina NDA na seat chamagani fugataret chamaga humfugataret fawa karaba yai aduga Congress ka puna chaminariba MGB na seat humfutara marfutara JSP na seat 0 dagina ani aduga atopa party singna seat ani dagina nipan fawbi changda karaba yari hairi NDA na mikhala sida chawna mai pakani haina predict tawriba asigi marakta mikhala sida Congress na chawna mai thirakpa yai haibagi masada pendaba kayaga loinena Bihar gi Congress luchingba amasu oiriba Prime Minister Dr. Manmohan Singhana luchingba UP Sarkar da Union Minister oiramba Dr. Shakil Ahmad Mikhal gi bot thadaba hek loikibaga Party ki primary membership tagi resign tawre haina AICC ki President Malik Arjun Kharge da resignation letter pisin kre MP Dr. Shakil Ahmad asita manga Congress ki MLA oiram khibani Bihar gi mikhala sida central leadership amasung mahakya mot khenarakpadagi party dagi resign tawkhibani mikhala sida mahak roibo oina Congress ta bot piramki adubu mahak housing maki oina karamba party da join tawgadagi haibadudi leptri haina phongdokhi hairi tongan-tonganba news channel singna predict tawna khibasing adubu MGB gi partner ama oiriba RJD gi luchingba aduga handaki mikhala sida chief minister gi candidate oina project tawkhiba Tejasri Yadav na yamna kana react tawkhre exit poll asi voter singda sociological gi oin a threat ama pibani haina phongdokhi BJP ge MLA khuding mangna yaba mioi amana luchingba oigadabani Rovindro loinana mifam adu saruk yakiba thanga ACG MLA tongbam Rovindro na hai ngasigi mifam asida party asi mapangal kankad handuna lakliba kumja 2027 da pangthokadoriba state asigi general election da amukka hanna lengak painaba honagani hojik lengak ama leitabana miyamna thengnariba khudongchadaba sing asi yengduna athuba matamda lengak semnaba center gi luchingba singa aduma khanari amadi athuba matamda semnaba honari party masel gi marakta luchingba khanbagi chayetnaba leiti amadi luchingba si center na khalakadabani adumakpu hojiki oina di luchingba adu MLA khudingmangna yaba ama oigadabani haiba si MLA singi wafamni handak MLA amana lenga athubada semdrabadi MLA sing punsinduna claim tawragani haikhiba du athuba matamda lengak semlaktaba tarabadi miyamna penadriba si khanduna magi oiba wakholon phongdokpani amadi miyamna pendaba wafam sing wakatpham leitabagi penadriba si yengduna athuba matamda lengak semba haibasi tangai phadabani haiki Delhi gi bomb pokhaibada leikhidraba singda lupa lakh thara asokpa singda lupa lakh manga pigani Rekha Gupta Delhi gi Red Fort manakta bomb pokhaibada leikhidraba imung manung amadi asopan nanglaba miyoi singda compensation piragani haina Delhi gi Chief Minister Rekha Gupta na lauthokre Magna hai leikhidraba imung manungi miyoi singda lupa lakh thara pigani loinana thawdo aduda ka hena sokpadagi hakchangi phibam miyamga mimana hodraba miyoi singda lupa lakh manga amadi atopa sokpa singda lupa lakh ani pigani masigi mathakta hojik laing chathariba asokpa miyoi singbu sarkar na phaba makhalgi laing pigani haikre amarom da Bharat ki Prime Minister Narendra Modi na phongdokibada Delhi da thokiba car bomb pokhaikibagi thawdo aduda chenaba miyoi singlem na khak tharoi chenaba khudingmak thigatuna chapchaba chairak phangangani haiki wafam asi Bhutan gi hanagi ningthau jikme singye wangchup ki 70 suba mapo kumon thoronga mari leinana Bhutan gi konung thimfu da pangthokpa thoram da Prime Minister na wa ngangladuna phongdokhibani PM na makha tana phongdokhibada laibak thiba Delhi gi thawdo aduda miyoi nipan leikhide kaya amana sopa nanghanki awaba nanglaba imung manungi China adu mahak sukhangi loinana leiba asina makhoi gi damakta lepli Bomb pokhaikibagi thawdo adu thijinaba agency singa hojik kana pau faungnari haiba wafam su phongdoki tungda Bhutan gi ningthau yauna Prime Minister Narendra Modi ga Bhutan macha lising kaya ga loinana Delhi gi thawdo adu leikidaba singi marfam da ikai khumnaba utki PM na makha tana phongdokibada chahi kaya dagi Bhutan amadi Bharat leba ani leinarakpa mari as yamna phaba achetpa mari amadi culture gi oiba mari thamduna lakli Bharat amasung Bhutan ga lonaba Bhutan gi ngamkhaida leiba Delhi Fuda Integrated Immigration Check Post amasu hangdoklagani masina laiba anigi miyoi sing chathok chasin tawbada hena khudongchaba fangalagani haina su phongdokhi